mayambu ahanba maktada kanglai lepung original gi maikaidagi mayambu amuka hanna punemjari ngasi su aikoina mayam gi damaktani haidana asengba thokiba wari ama mayam gi damaktani haidana puduna laksari wari asili thokjarapa matamda soiki langkiba yaurabasu mayamna puksal sauna ngakpiyu aduga amana channel asi mapung marai phahanba matamda adomodom gi mamal yamlaba like amadi subscribe share tobiramo haiduna jari channel asigi maikaidagi thagalakpa wari khudimak adomodom gi phone da phangnabagi damakta bell icon dosu on tobiramo haiduna jari phare mayam adudi ngasigi wari asi hongnaba tawjaraklage aigi ming punsiba kawi thaudosi matam kharagi mamangda sengba thokiba wari amakakne aikhoi imung asi paisa gi maramda kaya thoina waba imung makti natte baba su lecture ni aduga imana private school gi oja amakakni aisu isa se college lo silaba matung exam asa masu tharingai matamda asengba thokiba wari amakakni aigi khada inau no pa masu lei inau no pa sisu class 10 tambada ngairiba matamni asum tawdana baba ga imaga si nungti gi thaba ingkhang chatuna kai keno khara su tawrami aisu college lo silabanina baba ga imaga thabak sakhiba matam yum masai thanta khekta sanghawi inau no pa su school salibani haidana mahak su dumak salami aikhoi gi imung asi suti laibana tragana nomajing no mitna tragadi kaya hena thudokna mapung phana punbasi pakpakna phangde asumna nongma numit amadi imaga baba gana aingonda sumnai rakhi ibunga yum sanghori bani haidana namana ba singka kosa kosa sakanu ko social laga kosa kosa sapado nangi haunabi adu madi tawganu hoi ma tawroida pharesi thabai khang kai keno khara loisilamu ngasidi college su khara thinglakadaba mali nang baba su hoi ma asi hairaga imaga baba ga do thabak sakri inau no pasu school sakri aikhoi gi makha thangba sarok te ipu ama lai ipu ase prap lakli aduga baba ga imaga kaurai madudai na sumna thoklaga haiki ipu baba ga imaga dilaitie thabak sakhi ihe aidi wari amata sanagi haidana tawbani namaga napaga do horel halaklaba matamda ai laagi adubu namaga napaga do pung kayada he halake ai supung ohum adai da he halai haidana ipu du da haiki madude ipu du su laage haidana mahak su horen adum gyan tana laaga wari watai sanarage hairaga adu maksakre asum tawdana numidang wairam ki matam yawraklaba phawbada baba gai maga silakte inau no padi laklaga mahak su sarawan tholaga ngi haktang pot thagi haidana pot haduna leiti makhagi ipu silaklaba matungda namaga napaga lakhribra hairaga aiga wari watai khara su sanarami asumna wari watai sanaduna leiringai matamda ipu ase aikhoi gi imung asi amna koina yinglami mangkol da budi pula phami haibabu aikhoi gi imung asi amna phajana sai yum ase phajana lei hairaga mahak su masa mathanda kai kaino khara murum solaga yinglami matam madudaina su wakhalda kai gumba khara di khalli mahakna koina kai gumba khara yinglibasi masi kari maram gino hairaga ai sodum mani yinglami asum tauna leiringai matam maduda baba gai maga sulakli baba gai maga su thabak wan halaklaba matam maduda masasi isok thanui baba gai maga makhoyani si maduda imana su aisi kopi semla o haidana kopi semlami asumna baba gai maga si wari watai khara sanaraba matungda ipu asi paisa puge haiba mali maduda baba gai maga na swandaksi gari ama sulau ruba kuitri aduna paisa nungsa si khara pharak tari asi hairaga wari watai khara sanakhi maduda ipu asigi maithong asi kai gumba ama itok tawrami maithong asi harau mino amata tamlamde numit aramdagi matam maduda mahaksa do maksakre aisu kapsing adu pusilaktuna imungda sangya haidan hek tawba matamda ipu do khoi gi thongal het get mapa yaukraba matam maduda mamai si haipet laislaklaga mamit ase khana yengduna sakhi aisu mahakna yengla iba mi engaduda kai gumba khara di tawre haidana wakhal da sukhali adubu kaisu thudona isi wakhal lana somata khaludi asum tawdana isi imungda sanglakhlaba matam maduda baba gai maga daina sum hanglami baba ima makhagi pu sina karino mami khana yenglaga sakhibase paisa puge yadabagi masasi thak ningna sauge haidana tawra iba wana ga halakpane ngasi thaba ingkhang khara su sinbaga paisa puge yadena murum solaga sakhibani paisa puge yadena sauna sakhibani गेतगी महकसु ममित अदो खाना यंगलप सोइदन ओइरमगनि
Ish, ibungo, lukreda. Haujikansi. Gyamenga amate hektaadi. Hanagi paisa lupa lising yankay su singdabi laijibani. Madugi sumatakta paisa pugi haidana amukso haizila ibasini. Laikai side hingbasi ludi onthona lurabani. Maduda imana sum nairaki. As yaresi. Thabak asi wana su halakpaga khara su pothanaba tawrasi. Natragadi sasi laita phang amata khongaidri. Hoida pothabagudi pothagadoribani. Yaresi. Numidangi sagado ibungo nang yaktang thongo. Namasu ay ngaibada khara su warakrabani. Asi hairaga numidangi sagado aina su thonglami. Ngai haktang lairaba matungda aikoisi sa ising chanaba kaino khara sinba langba tawraga mathelu kaising asi atei su siamlaga aikoisi sagado gyan tana sarami. Maduda babana sunairaki. Aidi mana mami khana yengkhibado wakhalda su jaja yamna khalibani. Maduda imana kari khaliba kanana khangni makhoi mapu dusu aphauba maibani haidana haibi mapu gi matamda sanarami haidana hosik sanar oi hainingai laipote as ki buki sileda laikai sida laibasi isa gi horakpham asida gyan tana laibasi phawbada nungaifam amata khangdrabani as yarisi kaisu thoidokpa amata tawroisi mana tawjarpaduna masu masana phangsaba haibaduni aikhoina da kaidraga loijai hanagi paisa do singlaga pugi hairaklabadi khara su phagadaba masigi halasi thonggal khudingi akhoi gi asi sumuna muna dum yengduna dum aksapani khangdre gyamenga mate hektade masa masu singasi su sudana nomdana satnagi haidi madu su kai gumba mate hektawdi maduda imana su yaresi pothana batawrasi hayang gyan tana wari watai sanarasi ngasidi yamna ware asi hairaga akhoi si pothana ba marang tawrami inau nupa su lairik leisu pa duna lairami ai suaiga khangna jariba nupi aduga wari watai sanaduna ising haktang doiraba su lairami asum tawdana inau nupa su lairik pa base pothaduna mahak su loisingkhri ai sung haktang wari watai sanaraba matungda tumtharagi haidana tumtharakpa khara urum sarum uiba horaklaba matam chapsabi matam ado pung 12 taslaklaba matamni matam ase phanangan bra khanbani adubu matam ase yamne hekta thingsilami as tumthanaba tawrage asi hairaga isi tumtharakpa horakpa matam aduda aikhogi gera sida kanagumba amana nung tumtharakpagumna dong haidana makol khara su tarakhi matam aduda isu isa se khampre hi khangi baba gai magadi na khoktuna du maktum thari baba gai magadi nungai na pothaduna leiri aduga aigi sasina karino khampre khangleibasi geta natra hujikida asi hairaga wakhal khanduna leiringai matam aduda gate asida mukasu kanagumba amana kigit auna nombagumna makol kharasu taba horki makol singado tana isu isasi karino haidana wakhal da sukhali ni sanglaki tawribra haiduna wakhal da sukhali aduga makol singado sab lepkhraba matungda gate ado kanagumba amana tapna hangdoklaga aikhogi manung asida sanglakpagum tawrakhi makol ado taba matamda idi sasi pakhalakli huram basanglaki tawribra haiduna wakhal da sukhallaga aisi thonau mapada sangsilli aduga thonau asi tapna hangdoktuna aisi yingluba matamda gate ado kaigumba amata su tawramde gate asidi kanagumba amata su hangdoktena aduga hojik takhiba makol sing aduna kari asi hairaga isi wakhal da jaja khanduna leirami aigi wakhal na oira male phare thongsilon silagi asi haina thonau asi hek thingjinge tawba matam aduda amukka su gate asida kanagumba amana dong haidana makol khara su taba horki makol adu taba matamda keno mati itok tawreda fat hangdoktuna yinglui adubu kanagumba amata slairamde gate asi kanagumba amana nungtum thadana sanaraibra phare aisu pothanaba tawrage asi haidana isi aigi phamungde hek sangsilakpa matam aduda maning thangba saruga sida kanagumba ama sansara saraga sapagumna makol khara ngangi makol khara suta bahorapani matam aduda gi sasi karino haidana sabyungna adu makhalli
ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯞ ꯁꯞ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯍꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯝꯂꯣꯏ." "ꯏꯃꯥ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗꯩꯗꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯕꯅꯤ." ꯕꯕꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯦꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯔꯥ? ꯊꯕꯛꯁꯨ ꯉꯁꯤꯗꯤ ꯁꯨꯇꯤꯁꯨ ꯂꯩꯕꯅꯤꯅ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ." ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯟ ꯂꯩꯔꯨꯁꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯌꯦꯟ ꯂꯩꯕ ꯊꯣꯔꯛꯂꯤ꯫ ꯑꯩꯅ ꯍꯦꯛ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯥꯒꯤ ꯏꯄꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯗꯣ ꯑꯋꯥꯡ ꯄꯥꯡꯅ ꯂꯩꯔꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕꯗꯤ ꯇꯧꯔꯨꯗꯦ꯫ ꯀꯩꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯝꯃꯤꯕꯁꯤꯅ? ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯌꯦꯟ ꯑꯁꯤ ꯂꯩꯔꯒ ꯑꯩꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯄꯥ ꯑꯁꯤꯗ ꯏꯄꯨ ꯑꯗꯣ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯩ ꯂꯥꯛꯄ ꯎꯕꯗꯨꯗ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤ? ꯑꯁ, ꯄꯨꯔꯥ ꯕꯦꯔꯥꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯩꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯊꯥꯖꯗꯕꯅꯤ꯫ ꯑꯗꯨꯅꯁꯨ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯑꯃꯠꯇꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤ ꯆꯪꯒꯦ ꯍꯥꯏꯗꯅ ꯒꯤꯠ ꯂꯥꯎꯅ ꯅꯝꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯁꯨ, ꯒꯦꯠ ꯑꯁꯤꯗ ꯂꯣꯜꯂꯤꯕꯁꯤ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯂꯛꯀꯦ ꯍꯥꯏꯕꯒꯨꯝꯅ ꯒꯤꯠ ꯂꯥꯎꯅ ꯅꯣꯝꯃꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯟꯗꯨꯅ ꯒꯦꯠ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯁꯥꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯛꯂꯕꯅꯤ꯫ ꯉꯁꯤ ꯉꯔꯥꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏꯗ꯫ ꯐꯔꯦ, ꯆꯪꯂꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯆꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯨꯝꯅ ꯁꯥꯎꯍꯨꯝ ꯈꯔꯁꯨ ꯐꯪꯂꯝꯃꯤ꯫ ꯏꯁꯥꯗꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯑꯃꯠꯇ ꯈꯜꯂꯨꯗ꯭ꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯏꯃꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯊꯣꯡꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯑꯩꯅ ꯊꯣꯡꯂꯝꯃꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯜꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯃꯁꯤꯒꯤ ꯃꯄꯥꯟꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯊꯣꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯁꯨ ꯌꯥꯝꯅ ꯉꯛꯅ, "ꯗꯗꯥ, ꯒꯦꯠꯁꯤꯁꯨ ꯍꯥꯡꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯄꯥꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯈꯤꯕꯅꯤ꯫ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ?" "ꯑꯗꯨꯗꯤ ꯊꯣꯡꯒꯥꯜ ꯋꯥꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯁꯨ ꯍꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯄꯥꯟ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ." ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥꯗꯨꯗ ꯑꯩꯁꯤ ꯋꯥ ꯈꯔ ꯈꯟꯅꯔꯝꯃꯤ꯫ "ꯅꯅꯥꯎ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏꯗ, ꯅꯪꯕꯨ ꯈꯪꯕ꯭ꯔꯥ?" "ꯗꯗꯥ, ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯈꯣꯜ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯍꯤꯡ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯏꯁꯥꯁꯤ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯃꯌꯥ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯏ." ꯕꯕꯥꯒ ꯏꯃꯥꯒꯗꯁꯨ ꯍꯥꯏꯕ ꯃꯇꯝꯗ ꯕꯕꯥꯒ ꯏꯃꯥꯒꯅꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯥꯖꯕ ꯂꯩꯇꯦ꯫ "ꯐꯔꯦꯁꯦ, ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯊꯣꯛꯂꯒ ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯕꯕꯥꯁꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯄꯥꯜꯗ ꯊꯣꯛꯂꯨꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯃꯁꯥꯁꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯞꯐꯤꯡ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯕ ꯃꯇꯝꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯄꯥꯜ ꯊꯣꯛꯇꯕ꯭ꯔꯥ?" "ꯕꯕꯥ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯁꯨ ꯊꯣꯛꯇꯅ."
ꯍꯥꯏꯗꯤ ꯏꯁꯥꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗ ꯎꯈꯤꯕꯗꯨ ꯑꯇꯣꯝꯕꯁꯤ ꯅꯠꯇꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯉꯛꯂꯕ ꯃꯥꯜꯂꯤ꯫ ꯕꯕꯥꯅ ꯃꯁꯥꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯍꯥꯏ, ꯅꯅꯥꯎ ꯅꯨꯄꯥ ꯃꯥꯟꯕ ꯃꯤꯁꯛ ꯑꯃ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯒꯦꯠ ꯃꯄꯥ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯑꯇꯣꯝꯕ ꯍꯥꯏꯔꯒ ꯀꯧꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯒꯦꯠ ꯑꯁꯤ ꯐꯥꯎꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯄꯒꯨꯝꯅ ꯁꯍꯨꯝ ꯈꯔꯁꯨ ꯐꯪꯂꯛꯄꯅꯤ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯤ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯇꯣꯝꯕꯁꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯗꯅ ꯁꯤꯗꯩꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯕꯕꯥ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯒ ꯑꯩꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯛꯁꯪ ꯑꯁꯤꯗ ꯃꯤ ꯂꯩꯕꯒꯨꯝꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤ ꯄꯥꯏꯕ ꯈꯣꯠꯄ ꯇꯧꯔꯒ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯑꯁꯤ ꯃꯩ ꯊꯥꯒꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯥꯔꯛꯈꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯕꯕꯥ, ꯑꯩꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯈꯤꯕꯗꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤ꯫ ꯃꯥꯟꯕꯨꯗꯤ ꯃꯥꯜꯂꯤ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯈꯪꯗꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯥꯏꯕꯁꯨ ꯊꯥꯖꯈꯤꯗ꯭ꯔꯕ ꯑꯩꯁꯤ ꯃꯥꯏꯕ ꯑꯃꯨꯛ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯌꯦꯡꯒꯗꯣꯔꯤꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯁꯤ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯕ ꯍꯧꯔꯛꯂꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯁꯨ ꯇꯧꯗꯅ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯕꯕꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯪꯒꯠꯇꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯁꯤ ꯕꯕꯥꯒ ꯏꯃꯥꯒ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯃꯔꯝꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯔꯝ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ꯫ ꯕꯕꯥ, ꯃꯔꯝꯁꯨ ꯑꯃꯠꯇ ꯂꯩꯇꯅ ꯀꯩꯒꯤꯅꯣ ꯕꯕꯥꯒ ꯏꯃꯥꯒꯅ ꯄꯪꯈꯠꯇ ꯈꯠꯅꯔꯤꯕꯗꯣ? ꯍꯥꯏ, ꯅꯪꯒꯤ ꯅꯃꯥꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯋꯥꯏ꯫ ꯏꯃꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯅꯄꯥꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯅ ꯑꯃꯅ ꯑꯃꯗ ꯄꯨꯡꯈꯨꯝꯗ ꯈꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯀꯣꯛꯁꯤ ꯏꯉꯥꯎꯗ ꯉꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯈꯠꯇ ꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯏꯅꯥꯎꯅꯨꯄꯥꯁꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯃꯁꯥꯁꯤ ꯏꯍꯩ ꯍꯩꯅꯤꯡꯗꯦ ꯍꯥꯏꯗꯅ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ, ꯍꯩꯅꯤꯡꯗ꯭ꯔꯕꯁꯨ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯃꯛ ꯄꯣꯊꯥꯔꯁꯤ, ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯍꯤꯡ ꯂꯥꯝꯂꯛꯑꯕꯗꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨ ꯕꯕꯥꯅ ꯌꯥꯅꯤꯡꯗꯕꯒꯨꯝꯅ ꯃꯃꯤꯠ ꯑꯁꯤ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯑꯩꯅ, "ꯕꯕꯥ, ꯀꯩꯅꯣ ꯏꯃꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤꯕꯗꯣ? ꯏꯃꯥꯅ ꯀꯔꯤ ꯑꯔꯥꯟꯕ ꯍꯥꯏꯈ꯭ꯔꯒꯦ?" ꯕꯕꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ꯫ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯈꯪꯗꯦ, ꯅꯄꯥꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯄꯪꯁꯥꯎꯗ ꯁꯥꯎꯔꯒ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏ꯫ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯝ ꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯕꯔꯥ ꯀꯔꯤꯅꯣ?" ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯕꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯁꯥ ꯃꯊꯟꯇ ꯍꯤ ꯂꯥꯎꯅ ꯅꯣꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯆꯪꯈꯤꯅꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯈꯥꯝꯃꯤ꯫ "ꯏꯃꯥ, ꯕꯕꯥꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯑꯩꯒꯤ ꯃꯤꯠꯇ ꯎꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯡ ꯊꯛꯇ ꯎꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯝꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯈꯔꯗꯤ ꯆꯤꯡꯅꯩ, ꯑꯗꯨꯕꯨ ꯃꯈꯥꯒꯤ ꯅꯄꯨ ꯑꯗꯨꯅ ꯄꯩꯁꯥ ꯄꯨꯒꯦ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯈꯔ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯛꯏꯕ ꯖꯥꯠꯂꯥ? ꯃꯥꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕꯗꯤ ꯕꯦꯔꯥ ꯌꯥꯝꯅ ꯀꯥꯏꯗ." ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯕꯥꯁꯤ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯥꯝꯅ ꯀꯞꯅ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯔꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯕꯕꯥꯁꯤ ꯂꯥꯛꯅ ꯐꯅꯕ ꯉꯝꯗ꯭ꯔꯦ꯫
Inaunupasu karino toriba mong matau sidi hairaga babaga lakna phanaba tawraklei. Asum tawna baba si masa mathanta saptra mayam ama tawraga yamna kana laurakpani. Baba se akhoi mayam sangduna phathare. Baba da wakhal khara taraklei. Baba na wakhal hek tarakpa matamda baba na sum haiki. Ai bokse kaitawkhige. Ha. Ai buk kaitawkhige. Ima na su kaisu thudokpa tawde. Nanggi nasada yamna kana lauraibadu kaidawba yaurage hairaga ima na su haiki. Maduda baba na khangdi. Aigi sasi kaigumba ama itaw tawraga aigi haksang asida kanagumba amana thenglakpagumna tawrai. Maduda masang masaso ama tuba phangdi. Maduda aigi sasi yamna kana laubani. Asi hairaga wari watai khara sanaduna imaga babaga silairami. Numitumadi babasu yamna ingna singna wari watai sanaduna imaga gyan tana laiminarami. Asum tawdana ahingi matamni. Inaunupa si mapal thokibani. Yamna kana lauraklaba matungda inaunupa si thonga si yamna kana thillaga thonga si hangdoklo haibagumna thonga si yamna kana thillai. Maduda isu kaidawa yaurage haidana prap thokluba matam maduda inaunupa si mafam marang khangdana nongkhongjori tafam asida kaigumba ama tawrami. Inaunupagi matawduda si juri tafam aduda prap chatlaba matungda inaunupa si masado pairaga singsilakli. Asum hek singsilakpa matam aduda gate aduda kanagumba ama laibagumna mami sami oina lairibadu aisu uraklei. Matawduda babaga imaga siyamna kana kaurami. Babaga imaga su prap tholakli. Aduga imana sum hairakhi. Hai, kaidawriba sidi? Aisu wa amata ngangdre. Khara thuna imungda pusinaba tawsi hairaga inaunupa si khara thuna pusilakpani. Asumna inaunupa si imungda pusilakaba matungda aigi sasi thadao. Ai salagi haidana inaunupa si amna kana haiba horakli. Matam aduda baba su masasi ising singnarabani. Handa marak aikhoigi imung asida tawriba pumnamak sing asi karino. Aidi wakhal asi laitafam amata khangdre. Aigi sada sauningba tatana phawraiba aduga imung asida thoiba thogda wathok mayam sing asi makhagi khura aduna tawribra. Masu paisa pogi ade haidana laigi tingki maramda khara thajilaiba sala. Asi hairaga baba si wakhal jajat khalami. Maduda imana sum haiki. Asi kana desi nasanupaga muktang makhada salaga nanonupado mukta kaurusu. As sakadariba si sumakhada aduga tawraiba mi si sumakhada. As kanana khangbano nang su punghai daijili mana tawbo oiramdrabadi. Hoida farese salurage. Asi hairaga makhada kakasi baba ibani na kauba salami. Geto hek hangtokpa matamda aikhoigi sasida kaigumba manam namthiba mayam ama namba horakpani. Maduda baba daina as baba manam masidia. Asi hairaga baba ibani si prap thoktuna yengba matam maduda makhagi pudugi saban mamba nupa ama gate asi ki hek soroki wangmada lepaga leirami. Matawdude baba ibani singakpana sukham thingle. Mitam madusu khongba leiba maike somda tapna kumthakraba matungda mami sami oina mangkhre. Baba ibani su prap changsinduna yengba matamda kanagumba amata su leiramde. Matawduda baba ibani singakpana sukham thingle. Baba na hairakhi. Kari matawnoda haujiki matawdudia. Asi hairaga baba ibani si leirami. Asumna baba ibani si kaka hoi tamna lakpa matamda tungthangba saruk asida karigumba posak amana inarakpagumna khongthang makhol thokna kanagumba khara lakpagumna makhol khara su taba horakpani. Matawduda aikhoisu kaigumba amata su hanna phawba yengba tawda baba ibani si kakagi manak tamna lakpani. Asumna kakagi gate hek yawba matamda makhol amata su tarakhidre. Haujik ngihaktangi mamangda taramba mayam singado. Wari singadali thoklaba matamda kaka se prap laklei. Kaka lakpa matamda inaunupa si saptra aduki matik yamna tawi. Ngasai makaidi saptra amata tawba sanati imaga laiminaringai matamda kaka na sum nairakhi. Tasaw asum hek tawraiba sibu kaigumba amadi tawfam tawrongganida. As khangdre handa maraga si angangsing asisu kaigumba kharadi ubajani aduga isuma phamarang khangdana pangsauda sauningi. Asi hairaga babana kakada wari watai khara sanare. Inaunupa asisu saptra yamna tawrami. Nonganba phau ngairaba matungda
ꯃꯥꯏꯕ ꯑꯈꯪ ꯍꯩ ꯈꯔ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯀꯀꯥꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯏꯅꯥꯎꯅꯨꯄꯥꯁꯤ ꯁꯪꯂꯒ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯀꯀꯥꯅ ꯇꯥꯛꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, "ꯏꯁ, ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯌꯦꯡꯁꯤꯟꯕ ꯃꯤꯁꯦ ꯀꯣꯡꯀꯥꯏ ꯑꯃ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯤꯗꯅ꯫ ꯅꯈꯣꯏꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯂꯕ?" ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯉꯛ ꯉꯛꯂꯦ꯫ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯅꯄꯣꯠꯅꯔ ꯈꯔ ꯁꯣꯛꯈꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯈꯣꯏꯗ ꯑꯉꯥꯡ ꯑꯁꯤ ꯗꯁꯥ ꯁꯣꯟꯕ ꯊꯤꯔꯛꯄꯗ ꯑꯉꯥꯡ ꯑꯁꯤ ꯃꯁꯤꯗ ꯄꯣꯞ ꯇꯥꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯔ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯃꯠꯇ ꯉꯝꯗꯦ꯫ ꯑꯉꯥꯡ ꯑꯁꯤ ꯗꯁꯥ ꯈꯔ ꯁꯣꯜꯂꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤꯗ ꯇꯧꯁꯤꯜꯂꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯗꯁꯥ ꯈꯔꯁꯨ ꯐꯠꯇꯕꯒ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯦꯡꯊꯣꯛꯄ ꯂꯥꯛꯏꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯑꯣꯖꯥ, ꯁꯤꯒꯤ ꯇꯧꯔꯛꯏꯕ ꯃꯤꯁꯛꯁꯤ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" ꯃꯥꯏꯕꯗꯨꯅ ꯄꯨꯔꯥ ꯃꯁꯛ ꯃꯃꯤꯡꯗꯤ ꯍꯥꯏꯔꯛꯇꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯥꯒꯤ ꯏꯄꯨ ꯑꯁꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯀꯣꯛ ꯀꯣꯛꯅ ꯈꯪꯂꯦ꯫ ꯕꯕꯥꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯆꯤꯡꯅ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯗꯨꯅꯤꯅ꯫ ꯄꯩꯁꯥ ꯈꯔ ꯄꯨꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯔꯨꯗ꯭ꯔꯦ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯟꯅꯒꯤ ꯄꯩꯁꯥ ꯈꯔꯁꯨ ꯁꯤꯡꯗꯕꯤ ꯂꯩꯕꯒ ꯄꯩꯁꯥꯁꯤ ꯄꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯅꯁꯨ ꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯍꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯁꯨꯕ ꯅꯣꯝꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯄꯩꯁꯥꯗꯨ ꯄꯤꯈꯤꯗ꯭ꯔꯕꯅꯤ, ꯍꯥꯟꯅꯒꯤ ꯄꯩꯁꯥꯁꯨ ꯁꯤꯡꯗꯕꯒ." ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯗ ꯇꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯖꯟꯇ꯭ꯔ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯥꯁꯨ ꯃꯁꯥꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯇ꯭ꯔꯕꯗꯨꯗ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯄ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯄꯨꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤ ꯋꯥ ꯂꯥꯎꯈꯤ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯍꯦꯟꯅꯗꯨꯝ ꯏꯁꯥꯁꯤ ꯐꯅꯗꯨꯝ ꯐꯔꯦ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯚꯨꯠ ꯊꯥꯖꯤꯟꯕ ꯈꯣꯠꯄꯁꯦ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫